ngarangdagi hauduna manipur gi tampaki mafam singda laidiba oil pump sing numit humni thonglon begi khongjang changsilakpa asina maram oiraga tampaki tongan ba mafam singda petrol black da yonba haurei haukiba february 15 da petrol pump gi mapu singna financial crisis amadi donation amasung demand mayam asiga mari leinana emergency meeting ama famlaba matung laurakiba warep asina mitem miyam da kudongcha da bakaya mayoknare petrol pump thonglon begi kudongcha ba lauraga lanai miyoi singna petrol liter amada lupa chamaga marfutra dagi lupa chani fawbagi manungda yonba yaure maraksida ngasi fam kiba oil pump mapu singi mifam amana hana numit humni pump thonglon aba warep laukiba adu nongma tensilaga hayengdagi mahausa gumna pump sing thong hangna ba warep laukre ngasi fam kiba mifam aduda warep khara lauki madudi hayeng february 19 dagi pump sing loina thong hangba association na chief secretary amasung oil company singda tan kiba demand sing fangna ba pressure pishin ba pressure group pumna makta sel gi demand torokpa lepi na ba appeal tawba asena chingbane